Assembly da MLA irabot na voting right fangdabagi interim order ngasi Supreme Court na laikhai tagadawre. High Court of Manipur ge Justice MB Mularidaran na April 2021 da pikiba judgment amada kumja 2017 da pangthokiba taramatoi suba Manipur Legislative Assembly gi mikhal da 15 Wangkhai Assembly constituency dagi Congress ki ticket ta return candidate oide haiduna lauktokiba Okram Henry ge result bu chana handana thamlaga mikhal aduda BJP gi mirep oikiba Yumkham Irabot pu O Henry gi mahuta ACSC ge elected member oire haiduna lauthokibagi mayokta Supreme Court of India da chatharakiba case ke final disposal Apex Court asina May 3, 2021 da pikiba direction gi matungina hayeng pangthoknaba list tawkibaga loinana MLA Y Irabot na Manipur Legislative Assembly gi floor da MLA ama oina voting right fanghandana thamlakiba dugi wafam laikhai tagadawre pangthokriba taramathoi suba state assembly election aduda Wangkhai AC dagi karakiba haujikna ex MLA oiraba Okram Henry gi mathakta mikhal aduda mahakna akanba mawongda lamba tawnakiba Y Irabot na High Court of Manipur da O Henry amasung RK pre-overta gi mathakta election petition number 2 of 2017 file tawrakibane petition aduna O Henry bu mikhal aduda assembly segment asidagi MLA oide haiduna laukthokiba result adu chatna hanbiga no haibaga loinana mahaki mathakta Representation of People's Act 1951 gi section 125A amasung 127 gi makada criminal proceeding laukhat piu haikibane petitioner Y Irabot ke petition adu High Court na sahi ahum lom wayel satharak matungda April 15 2021 da pikiba judgment da O Henry bu ACSC ge written candidate ni haiduna laukthokiba result adu chana handana thamkibaga loinana election petition asigi petitioner oidiba Y Irabot pu ACSC gi elected member oide haiduna lauthokibane High Court na pirakiba order gi matungina Election Commission of India na pirakiba ayabagi matungina Y Irabot April 2021 da Wangkhai AC gi MLA oina wasak lawkhibane adum oinamag High Court of Manipur na election petition asigi matangda pikiba judgment adubu singnar aduna O Henry gi maikaidagi Supreme Court of India da Civil Appeal number 1666 of 2021 file tawrakhibane loinana Apex Court asina O Henry na file tawrakliba Civil Appeal adu May 3, 2021 da Apex Court asigi Justice Uday Umesh Lalit, Justice Indira Banerjee amasung Justice KM Joseph K Division Bench amana lakhwatuna khanarba matungda pikiba interim order amana High Court of Manipur na pikiba order gi matungina ECI gi ayaba lauraga MLA oina wasak laukraba Y Irabot na assembly da Wangkhai AC gi mahut sinba mihut ama oibada ayaba pikibaga loinana assembly da pangthokpa debate singdasu saruk yabagi ayaba pikibane adum oinamak Y Irabot na assembly gi floor da natraga house asigi committee amata da vote thadaba yabagi ayaba di pikidabane loinana mahakna house ki member ama oibagi phangpham thokpa monetary benefits sing adusu lawba yaroi haikibane Supreme Court ki maiki dagi pikiba order adu interim oiba direction sing oikibaga loinana O Henry gi maiki dagi High Court of Manipur gi judgment adugi mayokta tawrakliba civil appeal asigi final disposal gi damak July 13 2021 da matter asi amuk hanna list tawna bakhangan khibane loinana Supreme Court ki interim order ase Apex Court asina civil appeal asibu dispose tawdriba phawba chanagani haikibane adum oinamak May 3, 2021 da Justice Uday Umesh Lalit na lusingba judge ahumgi bench na pikiba direction gi matungina hayeng Justice Uday Umesh Lalit na lusingba division bench amana civil appeal asigi final disposal gi damak matter asi list tawkhre loinana Apex Court asigi ayuk pung 10:13 dagi haugadaba bench asigi close list ki item number 17 da haidiba matter asimak list tawkhre loinana karigumba hayeng Apex Court asina O Henry gi maiki dagi file tawrakiba civil appeal asigi final disposal tawraklagade court asina May 3 ta pikiba interim order da MLA Y Irabot na assembly da vote piba yadaba amasung mahaki MLA oibage monetary benefit lawba yahandabage wafam asi adumak chana handuna makha sangtharakadra natraga thingduna thamlakliba sing asi komthoroktuna MLA ama oibagi mapung phaba thabak thoram sing pangthokpada khurau thanglaklaroidra haibadudi hayeng final disposal tawgani hairiba matter asigi judgment gi matungina khangadawribane
लीलाखोंग अमदी चंद्रनदी मरिल मपू पांद्रे मणिपुर यूनिवर्सिटी की कैंपस फाउदुना चेलिबा लीलाखोंग अमदी चंद्रनदी मरिल असे मतम अमदा इसिंग इचेल नाइन चेंदुना मसिगी मनाक्ता लैबा मियोइसिंगना इसिंग मरिल अनि असिगी तोंगान तोंगान बकाना बकया फंगलमलबसु हौजिक्ति इसिंगी मरिल अनिसि मतम चाना सेंगदोकपीदबदगी नोंगमा नोंगमगी सोक्सिलक्तुना हौजिक्ति लिनकांगी मकोन ओइदुना लैरे मी चिक्पा मतमदा हाइरिबा लीलाखोंग अमदी चंद्रनदी मरिलगी मनाक नक्सिलुबदा अकीबा पोक्नरे अदुंगै मतम अमदा लंगथवाल कोनुंग ओइरिंगैदा चंद्रनदी मरिल असे मतमदुदा चंद्रनदी तुरेल हाइदुना खंगनरमबगा लोइनना निंगथौगे चाइथापाट तुरेल फाउबो ओइरमलिबने अदुबु हौजिक्ति चंद्रनदीना मायोकनरकलिबा फिबमसिंग असिदगे तुरेल अमा ओइरमी हाइबा फाउबा थाजनरक्तदुना सुपनतगी चंद्रनदी मरिल हाइनदा खंगनरकलै फिबम असी लीलाखोंग मरिल दसु अदुमक थोकले इंडिया सिंथुंगना मोबाइल फोन लिंक तौबा अपडेट तौरबा आधार कार्ड यंथोकनबा पोस्टमैन अमदी डाक सेवाक लाख अमगा लिसिंग निफुगा तरुक थौरांग तौख्रे हौजिक लैबाक असिदा कोविड-19 गी पेंडेमिक न मरम ओइदुना युमदगी मपाल थोकपा याददुना अचौबा अवाबा मा मायोकनरिबा सिगी येंगलगा इंडिया गवर्नमेंट की अखनबा मिजेंग अमगी मखादा इंडिया सिंथुंगना मोबाइल फोन लिंक तौबा अपडेट तौरबा आधार कार्ड यंथोकनबा पोस्टमैन अमदी ग्रामीण डाक सेवाक लाख अमगा लिसिंग निफुगा तरुक थौरांग तौख्रे हाइना एजेंसी की पाउना फोंगदोकले वेटरनरी डायरेक्टर इन चार्ज केस लैबा ओइना लाना उहनबा होनबा लाइवक थीबने एम्प्लॉयज यूनियन मणिपुर सरकार की वेटरनरी एंड एनिमल हस्बेंडरी डिपार्टमेंट की नौना डायरेक्टर इन चार्ज ओइना हंदकता मणिपुर सरकार ना ऑर्डर थोकतुना खल्लबा डॉक्टर CH नंदकिशोरबु क्रिमिनल केस लैबा ऑफिसर अमा ओइना मरी लेनबा एविडेंस एफिडेविट न चिंगबा अमतसु याउदना मियोय अमना प्रेस मीडिया की खुथांगदा मियामदा लाना उहननबा होनबा से लाइवक थीबने मतुंगदा खक तौबिगनु हाइना ऑल मणिपुर वेटरनरी एंड एनिमल हस्बेंडरी फील्ड असिस्टेंट एम्प्लॉयज यूनियन गे माइकैदगी फोंदोरकले ngase ऑल मणिपुर वेटरनरी एंड एनिमल हस्बेंडरी फील्ड असिस्टेंट एम्प्लॉयज यूनियन गे सेक्रेटरी CH अशोक कुमार ना प्रेस थादोरक चेरोल मन हाई कनागुंबा मना मणिपुर लेंगाक अमसुंग वेटरनरी डिपार्टमेंट की अथॉरिटी सिंग अमदे नौना हौजिक डायरेक्टर की इंचार्ज की फमपुरीबा मियोय असिबु मियामदा लाना होनना बहोनरकपा असि लाइबक थीबने वाफम असि यूनियन ना यामना लुमना लौवे अरानबा युमफम याउदबा वारोल सिंग फोंदोक्तुना नियम चुमना थबक तौजरिबा मणिपुर लेंगाक अमसुंग वेटरनरी डिपार्टमेंट असिगी मिंगचत थीना बहोनरकपा थवोंग सिंग खुदकता लेपियो मणिपुर लेंगा के एडमिनिस्ट्रेटिव डिपार्टमेंट चलिब चाही 2021 के हौखिबा जुलाई 9 दा थोखिबा ऑर्डर अमगी मतुंगिना डॉक्टर CH नंदकिशोर सिंहाबु वेटरनरी एंड एनिमल हस्बेंडरी सर्विसेज मणिपुर की डायरेक्टर इन चार्ज ओइना अपॉइंट तौखे हाइरिबा ऑर्डर असे लेंगाक असेगे एडमिनिस्ट्रेटिव डिपार्टमेंट थोखिबा ऑफिस मेमोरेंडम तांग 9 था 2021 अदुगे पारा 4 क्लोज 5 ता पल्लिबा रूल क्राइटेरिया सिंग हाइबदे इंटीग्रिटी सर्टिफिकेट बेस्ड ऑन विजिलेंस क्लियरेंस नॉन पेंडेंसी ऑफ डिपार्टमेंटल इंक्वायरी नॉन पेंडेंसी ऑफ FIR cases which has been taken cognizance by magistrate in mandatory for in charge appointments specially the head of department aduda yumpham oiraga verification tawraba matungda fulfill tawre haibane विजिलेंस के क्लियरेंस लैरबा डिपार्टमेंट इंक्वायरी सु लैतबगा लोइनना महाकी मथक्ता क्रिमिनल कोर्ट नत्रगा मैजिस्ट्रेट अमतना क्रिमिनल केस अमता चथबा लैते हाइबा मयेक सेंगना खंगलबा मतुंगदने अदुगिसु मथक्ता डॉक्टर CH नंदकिशोर असी जॉइंट डायरेक्टर सिंगी मरक्ता सीनियर मोस्ट ऑफिसर ओइबता नतना इफिशिएंट ऑफिसर अमसु ओइबना लोगी मिजेंगसु सुमले हाइदुना महाकबु वेटरनरी गे डायरेक्टर इन चार्ज ओइना अपॉइंट तौरखिबने अदुगा यामना लाइबक थीबा मओंगदा रूल्स क्राइटेरिया बु वहानथोक लाना हनबिदुना पुलिस की FIR गे मतुंगिना कोर्ट क्रिमिनल केस पेंडिंग लैतबा ऑफिसर ओइगदबनी हाइना पनलगले मसीमक्ति अरानबनी ऑफिस मेमोरेंडम अदुदा रूल्स क्राइटेरिया ओइना कनागुंबा ऑफिसर अमगी मथक्ता पुलिस FIR केस अमा पेंडिंग लैरे हाइदुना इन चार्ज बेसिसता हेड ऑफ डिपार्टमेंट ओइना अपॉइंट तौबा यादे हाइबसु याउदे अदुबु हाइरिबा ऑफिस मेमोरेंडम अदुगी पारा 4 क्लोज 5 ना हाइरिबदी करिगुंबा ऑफिसर अमगी मथक्ता FIR केसेस लैबा तारगदे FIR केसेस अदुबु मैजिस्ट्रेट अमना
cognizance lauraba haibadi magistrate amana FIR cases adubu CRPC ki section 190 gi makhada sakhanglaba oigadabani haina mayek sengna palle maramaduna Dr. CH Nandakishore Singhabu Veterinary and Animal Husbandry Services Manipur gi Director in Charge oina appoint tawbada Manipur Sarkar gi Administrative Department na ing 2021 gi March 8 da thokpa Office Memorandum aduga contradict oiba wafam leite serol asina makhata na hai Sub Judicial Magistrate Imphal East ki court natraga atopa criminal court amatada Dr. CH Nandakishore Singha Director in Charge Veterinary and Animal Husbandry gi mathakta criminal case pending leide hairagadi affidavit amana support tawbiraga case number amasung sahi miyamda karigi thamba ngamdriba karigino Veterinary Department asimaktada thabak tawminariba haujikna Deputy Director oriba Dr. Sarungbam Indra Singha kauba miyoi amana haukiba sahi 2013 da Dr. CH Nandakishore Singh Director in Charge Veterinary and Animal Husbandry amasung Department asimaki employee taruki mathakta Porompat Police Station da complaint ama tawkhi adubu complaint aduga mari leinana lakhatpa FIR number 235 close 8 of 2013 Porompat PS under section 330 352 506 511 34 of IPC adudi insufficient evidence as well as non-koktu police oire haiduna final report closure report anirag Chief Judicial Magistrate Imphal East Porompat Police Station na pikat pa laikhrabane loina na hariba police station asida complaint aduga mari leina na case amata pending da laitre hainasu CJM Imphal East report thagi basu laikhre matang asida panba yabadi Dr. Sarungbam Indra Singh hariba officer asigi mathakta haukiba chahi 2009 da departmental inquiry ama chathakhi loina na mahak service tagi suspend tawkhi departmental inquiry adubu Dr. CH Nandakishore Singhabu laingakna presenting officer oina khanki aduga department asigi employee taruk amasu witness oikhi laman khumningbagi ihulna thumhatlaba Dr. Sarungbam Indra Singhana Dr. CH Nandakishore Singh amasung witness oikhiba singbu hairiba FIR asida aranba maungda chenahananaba honarakpa si laibak thibani veterinary department ki amasung miyamgi khanbiduna matungda sigumba aranba prachar amuk hanna sandokpa tawbidanaba haijari department asi chawkhanaba amasung department asina miyamgi seba ningthina tawba ngamnabagi thabak thauramsingda mai onsin biduna mateng pangbiyu haire COVID-19 gi phibam mipainingai oide Sikkim da COVID-19 gi laichat asi laksinba ngamduna laina asigi matangda miyamna mipainingai oidre haina state asigi chief minister PS Golena phongdokre Board of Secondary Education Manipur gi Controller of Examination L Mangi Singha gi khuyek makhada thadorokpa notification amada COVID-19 pandemic laksinanaba state asida sathariba curfew na maram oiduna HSLC examination 2021 gi admit card sing school sing da pithokpa ngamdabagi phibam da leire maram aduna school sing na mahiroi sing gi admit card ngasi dage bosem gi portal hslc portal.bosem.in asi dage download tobiba yarani haina khangalakle amadi original marksheet issue tawba matamda original admit card su issue tawgani haire aroibada tabiriba pumnamakpu thagatchari